Lamdam asida khundariba Meitei furukki yamna maruoiba thouram ama oriba Imoinu eratpaga mari leinana ngasi tongan ba mafam kayadagi khwairamban kaithelda erat thouni asigi mathau taba potlamsing leisin hounaba kaithel kanarakhi lamdam asida thokliba irang amadi laikhidraba manoranjan gi misiga mari leinana JAC na kaukiba banna haukiba numin ini asi khwairamban kaithel yauna tampaki mafam sing thong hangna khidabani ngasi pangthoklagani sem sariba Imoinu eratpagi thouram asiga mari leinana khwairamban kaithelda miyamna dharma gyoiba changba potlam sing leisin hounaba kaithel kanarakhi adumakpu mamang chahi singa yengnabada kaithel kanarakpagi chang yamna nemkhi hiramasigi matangda ELITETV gi reporter 79 amadi thongam joyshri dagi akhanaba paudam ama taminasi se kari phobi ge amta habirone Kai hai de no khang de wa ngang mu hai adi nangai di akoi ngang ngang di ban tawru re dana adu leba ki irang ni adu ngasi Imoinu gi keno la ku ji kai phobi ge adu amta habi ai di ngasi je ma hapta gi oi da ka pala ku ne ba doctor da doctor lem da na tungon boi bagi maru marang khan lai je la adu sumaina akoi gi chahi manung da ongtang la ko ni Imoinu la pa kana kai phobi adu ongta tamrong Imoinu la pa kan da kai hai ni khoi nungai bam harau bam khangre da hantak jilan marak sida kailam dai obirabno morang kam ya ado ngasi je ko Imoinu gi potai lai bla phi ne ko ado Imoinu gi potai lai bla phi kai lai bi re kamai tore lai bo hok da lai ba hu da ya ado jikse akoi lan budi yam kali ado lan kallaba mak sida Imoinu la ko da ko gi Imoinu gi ira thongni ji choi ba ya de puja to bo choi ba ya de na akoi mayam si la phi ne ba ko Imoinu na la ko sida kai pungning da kai phawi ado miyam da kai haining ya adum tang thambirom nungai tam nungai te yam kan yam chaw no tong di tong ro lai gi choi de mari lena na akoi gi Imoinu sulak salam ni na masigi matang da akoi gi Manipur sarkar da amadi akoi gi paja miyam da kai message pening ge amtang pibirom hojik si akoi di relief camp da lei ni na lai gi thoram sauna koina morire lening etadi Imoinu ki sepaji yam sauna phadana torme adubu yam thine ning bu kai ningai masa abni yung kai loi mai chakret bangahum da loi mai thadok pigre loi na masida kuki terrorist haiter ko mo kolai loi na asar phan na baking da lerga torok panina apoi chela la ngasi hujik sapring oire aduna Manipur praja pumbada Imoinu budi erat thoneraga Manipur da leiriba Meitei habidi ko yellow mi salai direct ki manung ra challi biche hananga si Imoinu ahong bi gi numit lak pachida lan je akoina mai pak tana shanti oina hanjan bado madune hanai mafom da hanjar lei biche aina pam akoina pam dei Aji yamna hai je akoi ngasi gi Imoinu gi erat thoni je tawbu lorba matungda akoi gi tangdu leita ba punchi ma hanjalan ba pame haibane ba ado ji oiriba phibam dida akoi saka gi make di kai haibini akoi gi CM na ju akoi khana gini khokani haire adu ma keno tawba yaragadi keno tawbani khokani haire adu masi karai bo thaja ba yai adum tang hamja adum masi tha nipan mapan je akoi tatnaga la e adum haidana la e commitment je adum ayam matam da dum sarkar kamien si dum soer gala e even ngasi still ngasi phauso dum soer la e koina ngasi digi sahi traung ngai mama haitare ko ara koi more da IRB battalion ani geta PBU ese even congress ki sarkar le ngai mamang digi taknar gala abane adu ngasi bau da Manipur government na ngasi da response phajana amta pibir khidriyo aduna maduna maram oraga communal riot che communal crisis se maduri so aso maram amo oida thokibani karigumba Manipur government na akoi ge state force se IRB gumba ari Manipur gi state force nga chendar taw or magadi more digi Meitei lan jel am do siya sini aina jennings